Lét lét lâu à. Siapa? Mina kau bawa kum eh? Tiếng lâu vậy là thốt thốt cái nầu vào nè. Coi là xà bí cái ta tiếc bao là xà bí cái phá bao đồ mòn sờ lực với bạn. Am tanga rồi mấy em. Am tanga rồi cái con chơi ra đấy. Nên thì ngày xưa nào phải thốt nó cái nó tao. Hai mẹ anh bà mặc ta khôi channel bu yang biri ba isin lau ichesan mẹ bu mani mukbang channel la taram nok seri ada mẹ ngasi di keno nga makok nga hai makok asi makok ama ani ahum mari le jare makok ki jungwai yadre asi kana nga gi marai akhoi ge khaya ta yaw ba keno do asi pa fry ama tawre asi la pui rom am le jare sa nga gi gravy le jare asi teng lo le jare aduga hangam mẹ nai thara ga do wadi yam ngang rồi kìa nâng cái điện mình lấy kìa Ai con chơi mấy em ra đấy lột vai đấy. Am tanga rồi mấy em. Am tanga rồi cái con chơi ra đấy. Trang nung ngày tên nằm vang chơi tao chơi bên mấy em. Đó mẹ em akwai channel trên nung ngày bị bắt ta cái gì like mà trang nung si video nó tao xem biết không adoga subscribe tao xem biết không adо mẹ em sao bao giờ kìa hầu là gì là phui roman đâu thế ra là phu thế akwai gì inim bok na happy được là phu ni Inim bok na tene Isong ipam de puro ko fate inaw vidagi ma khang de donan para jabo jo happy da na adudi la phui ro ma jana hukpa hu la ke mayam hu la ke hukpa Sao? Nga mà cũng lấy đó. Nga mà cũng thảo quá đi còn. Lét lâu à. Tiếng lâu chứ hậu đó này bác khai là rồi đó bác xì ngày gì mà hi siêu nằm tăng sudah kìa xì đi bác lâu cho nằm hạp bắt thuồng mà nên là bột xe bột đa đã bùi gì đâu mà đi cái máy tàu đi vào khăn đấy mà khăn nào này lột thùng cái này nè ở đây sữa bò mình là cậu bò có khùng mé 들어가서 나만 이따리나. tiếng lâu vậy là thốt thốt cái nầu vào nè coi là xà bí cái ta tiếc bao là xà bí cái phá bao đồ mòn sờ lực với bạn thôi lấy được á cái này kìa nè thằng này đó là phui rồi mày mà hao gì đi hao rồi ở đây rồi
ꯑꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯥꯒꯤ ꯃꯔꯩꯗꯨꯅꯦꯕ ꯃꯌꯥꯝ ꯆꯥꯟꯅꯕꯗ ꯆꯥꯟꯅꯗꯕꯗꯤ ꯈꯪꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯇ꯭ꯔꯥꯏ ꯇꯧ ꯌꯦꯡꯉꯒ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯏꯕꯣ ꯊꯨꯝ ꯊꯥꯛꯄ ꯀꯥꯎꯈꯔꯦ ꯊꯨꯝ ꯊꯥꯛꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯊꯨꯝ ꯊꯥꯛꯄ ꯀꯥꯎꯔꯦ ꯂꯥꯡꯉꯦ ꯑꯁꯤ ꯃꯌꯥꯝꯗꯣ ꯂꯦꯛ ꯂꯦꯛ ꯂꯥꯎꯔꯦꯕꯗꯣ ꯑꯁꯤ ꯉꯥ ꯃꯀꯣꯛꯅꯤ ꯍꯥꯏꯖꯕꯗꯩꯅꯤꯀꯣ ꯁꯤ ꯃꯇꯨꯡ ꯉꯥꯛꯇꯅꯤ ꯑꯆꯥꯕ ꯃꯤꯁꯤꯡꯗꯤ ꯈꯪꯒꯅꯤꯗ ꯑꯣꯛꯀꯤ ꯃꯊꯛꯀꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯁ ꯃꯌꯥꯝꯗ ꯍꯥꯎꯏꯒ ꯍꯥꯏꯖꯔꯔꯣꯏꯕ ꯑꯝꯇ ꯂꯩꯔ ꯊꯣꯡꯉ ꯆꯥꯔꯣ ꯃꯀꯣꯛ ꯉꯥꯛꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯆꯥꯗꯕ ꯀꯔꯤ ꯄꯣꯠ ꯂꯩꯒꯦ ꯄꯨꯝꯅꯃꯛ ꯆꯥꯏ ꯅꯪ ꯍꯪꯒꯥꯝ ꯆꯥꯔꯕ ꯍꯥꯞꯄꯛꯈꯣꯔꯥ ꯍꯪꯒꯥꯝꯗꯣ ꯍꯥꯎꯕꯅꯤ ꯆꯦꯡꯂꯧꯁꯦ ꯄꯥꯝꯃꯨꯏꯅꯦ ꯆꯤꯛꯄ ꯆꯪꯈ꯭ꯔꯅꯤ ꯍꯧꯖꯤꯛ ꯑꯩ ꯉꯝꯗ꯭ꯔꯦꯗ ꯆꯥꯕ ꯃꯌꯥꯝ ꯈꯔꯅꯤ ꯃꯨꯛꯕꯥꯡꯗ ꯇꯣꯛꯀꯦ ꯃꯌꯥꯝ ꯑꯩ ꯆꯥꯔꯔꯣꯏꯒꯦ ꯇꯣꯠꯂꯤꯁꯤꯕꯨ ꯉꯝꯗ꯭ꯔꯦ ꯉꯥ ꯆꯥꯊꯣꯛꯑꯣ ꯉꯝꯗ꯭ꯔꯦ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ
완전 신나잖아. ꯃꯌꯥꯝ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯌꯥꯝꯅ ꯏꯪꯁꯜꯂꯦ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯀꯣꯛꯀ ꯂꯣꯔꯨꯔꯦꯗꯣ ꯍꯦꯛꯇ ꯂꯣꯛꯁꯦ ꯍꯦꯛꯇ ꯄꯥꯏꯕꯅꯤꯅ ꯑꯩ ꯃꯍꯥꯎ ꯑꯝꯇ ꯌꯥꯎꯔꯝꯃꯔꯣꯏ ꯑꯩꯔꯣ ꯑꯩ ꯃꯍꯥꯎꯒ ꯌꯥꯎꯗꯦ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯑꯩ ꯀꯔꯤꯝ ꯍꯥꯏꯖꯗ꯭ꯔꯕꯅꯤ ꯍꯥꯎꯗꯤ ꯍꯥꯎꯔꯝꯒꯅꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯍꯥꯎ ꯌꯥꯎꯖꯗ꯭ꯔꯦꯕ ꯃꯅꯝ ꯃꯍꯥꯎꯒꯁꯦ ꯀꯩꯝ ꯉꯝꯗ꯭ꯔꯦ ꯇꯦꯡꯅꯧꯁꯦ ꯄꯥꯝꯃꯨꯏꯕꯣ ꯑꯩꯈꯣꯏꯁꯤꯒꯅꯦ ꯀꯔꯤꯝ ꯐꯪꯗꯦ ꯍꯥꯏꯁꯤꯅꯤ ꯇꯦꯡꯅꯧꯁꯦꯗꯤꯅꯦ ꯑꯩꯅ ꯂꯧꯕꯤ ꯈꯪꯅꯅꯦ ꯈꯪꯕ꯭ꯔꯥ ꯌꯣꯜꯂꯤꯕ ꯃꯤꯗꯣ ꯄꯨ ꯂꯥꯛꯏꯕꯣ ꯏꯀꯥꯏꯊꯕꯤ ꯐꯪꯗꯦ ꯊꯥꯡꯖꯤꯡ ꯐꯪꯗꯦ ꯊꯔꯣꯏ ꯐꯪꯗꯦ ꯅꯪ ꯉꯥꯛꯇꯪ ꯐꯝꯃꯨꯀꯣ ꯑꯩ ꯆꯥ ꯂꯣꯏꯊꯣꯛꯀꯦ ꯐꯝꯕꯩ ꯋꯥꯗꯤ ꯐꯝꯕꯤꯒꯦꯗ ꯆꯥꯕꯩ ꯋꯥꯗꯤ ꯍꯥꯏꯔꯛꯑꯅꯨ ꯃꯌꯥꯝ ꯁꯦ ꯍꯥꯎꯔꯤꯗ ꯑꯩꯗ ꯑꯁꯤ ꯑꯍꯤꯡꯕꯒꯤꯁꯦ ꯌꯥꯝ ꯆꯥ ꯌꯥꯗꯦꯕ ꯂꯣꯛꯇ ꯃꯌꯥꯝ ꯃꯣꯔꯣꯛꯇꯤ ꯅꯩꯔꯦ ꯑꯩꯅ ꯂꯣꯛ ꯊꯨꯡꯕ ꯈꯔ ꯐꯅꯕ ꯍꯥꯏꯅ ꯍꯥꯞꯆꯟꯕꯅꯦ ꯍꯦꯛꯇ ꯂꯣꯛ ꯐꯖꯅ ꯄꯥꯏ ꯃꯣꯔꯣꯛ ꯁꯥꯕꯒ ꯈꯪꯗꯦ ꯉꯁꯥꯏ ꯕꯥꯔꯣꯗ ꯎ ꯃꯣꯔꯣꯛ ꯑꯆꯥꯔꯗꯣ ꯃꯄꯨꯝ ꯑꯅꯤꯅꯤ ꯍꯥꯞꯄ ꯆꯥꯏꯅꯤ ꯁꯥ ꯂꯥꯛꯇꯦ một cái mày mà cô kia lời thuộc kìa ꯌꯥꯝ ꯃꯥꯡ ꯆꯥꯏꯗ ꯑꯩ ꯃꯤꯠꯁꯦ ꯉꯥꯛꯇꯪ ꯎꯏꯒꯦ mày xin ngầu với bé Canada đấy ba mù bằng mấy thầu ꯊꯨꯝ ꯍꯥꯞꯄ ꯀꯥꯎꯔꯦ ꯍꯥꯏꯁꯤꯕꯨ ꯑꯃꯃꯝꯗꯤ ꯃꯌꯥꯝ ꯃꯀꯣꯛ ꯆꯥꯗꯕ ꯂꯩ ꯅꯠꯇ꯭ꯔꯥ ꯃꯀꯣꯛ ꯆꯥꯕ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ một phải ra đây ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯠ ꯅꯥꯁꯤ ꯀꯨꯠ ꯀꯨꯠꯂꯝꯒꯅꯤ ꯀꯨꯠꯄ nên thì ngày xin nào phải ra thuộc nó cái nó tao ꯃꯌꯥꯝ ꯍꯥꯏꯁꯤꯗ ꯑꯩ ꯍꯛꯆꯥꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯌꯥꯗꯦ ꯃꯤꯠ ꯆꯥꯡ ꯀꯨꯠꯁꯟꯈꯤꯅꯤ ꯍꯥꯏꯕ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯖꯜꯂꯦ ꯃꯨꯛꯕꯥꯡꯁꯤꯅ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯅ ꯌꯥꯎꯔꯤꯅꯤ ꯈꯤꯇꯪꯗ ꯑꯣꯏꯁꯤ ꯆꯥꯔꯁꯨ ꯍꯥꯏꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦꯀꯣ
ꯉꯥ ꯃꯀꯣꯛ ꯃꯔꯤ ꯑꯃꯁꯨ ꯆꯥꯔꯦ ꯏꯔꯣꯝꯕ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯦ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯑꯗꯣ ꯑꯁꯤ ꯉꯥꯒꯤ ꯃꯔꯩꯁꯤꯗꯤ ꯑꯁ ꯄꯥꯝꯃꯨꯏꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯗ ꯐꯖꯅ ꯉꯧꯈ꯭ꯔꯕꯅꯤ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯑꯩꯅ ꯊꯨꯝ ꯍꯥꯞꯄꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯩꯁꯜꯂꯨꯔꯕꯅꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯂꯪꯊꯣꯛꯈꯤ ꯇꯥꯔꯦꯅ ꯅꯠꯇ꯭ꯔꯥ ꯄꯥꯝꯃꯨꯏ ꯅꯠꯇ꯭ꯔꯥ ꯊꯥꯎ ꯄꯥꯝꯃꯨꯏꯕ ꯍꯥꯎꯗꯤ ꯍꯥꯎꯗꯣꯏꯅꯤꯀꯣ ꯃꯔꯣꯏꯒ ꯐꯖꯅ ꯀꯩꯅꯣ ꯖꯤꯔꯥ ꯑꯩꯈꯣꯏꯒꯤ ꯖꯤꯔꯥ ꯈꯨꯗꯛꯇ ꯁꯨꯔꯒ ꯑꯗꯒꯤ ꯃꯆꯨꯒꯁꯦ ꯑꯩꯈꯣꯏ ꯑꯇꯦꯛꯄ ꯉꯥꯛꯇꯅꯦꯕ ꯌꯥꯏꯉꯪꯒꯁꯦ ꯑꯁꯤ ꯀꯩꯅꯣ ꯇꯧꯔꯕ ꯑꯁ ꯍꯥꯎꯔꯝꯒꯅꯤꯗ ꯑꯩꯅ ꯂꯣꯛ ꯊꯨꯡꯕꯗꯨꯒꯅꯦ ꯍꯥꯎꯏ ꯌꯩꯕ ꯈꯔ ꯆꯥꯕꯗꯤ ꯍꯥꯎꯏ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯊꯨꯝꯒꯤ ꯃꯍꯥꯎ ꯌꯥꯎꯗꯕꯅꯤꯅ ꯈꯪꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯩꯗꯤ ꯃꯍꯥꯎ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯊꯨꯝ ꯑꯃꯐꯥꯎ ꯍꯥꯞꯈꯤꯗ꯭ꯔꯦ ꯍꯣꯏꯗ ꯊꯨꯝ ꯍꯥꯞꯇꯥꯟꯗꯤ ꯃꯍꯥꯎ ꯑꯃꯅꯤꯗꯨꯁꯨ ꯑꯁꯤꯅꯤ ꯃꯌꯥꯝ ꯃꯔꯛꯇꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯀꯩꯅꯣ ꯂꯣꯛ ꯊꯨꯡꯕꯅꯤꯅ ꯈꯅꯥꯎ ꯅꯥꯕꯅꯤꯅ ꯆꯥꯕꯗꯣ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯕꯅꯤꯅ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ